Amaromda COCOMI Students Front ki KHONGJANG adu SHOUGATLADUNA THIYAM KONJIL da LEIBA Iramdam English School Dasu Maheiroi Shing na School ki gate Mamang Da Wakat Meepham CHATHAKHI KHONGJANG aduga mari leinana THIYAM Alexandra Kauba Maheiroi amana hai Angang singi khwaidagi nungaiba numit Children's Day gi thorum asi ngasidi awapana pik thalle fazin ki ba micham taruk adu tekta kaidana thadok piraku amadi lengak nasu mara leiba singi mathakta chap chaba action lokhat piu haina mahakna makatana phungdokhi Haukiba Tang Tara November 2024 Numit Asida Kuki Lalauba Kuki Militant Singna Jiribam District Maitagi Yum Amadi Dukan Sing Mai Thadok Piki Madugi Matung Mioi Anibu Mioi Bagi Minungsi Yaudana Hingna Mai Thadana Hat Piki Aduga Mioi Anibuna Nomaina Kaptana Hatok Piki Mioi Bagi Minungsi Yaudana Naujariba Angang Ahum Amadi Nupi Ahunga Loinana Mioi Taru Pakiba Adugi Dama Naujariba Anga Ikoina Sit in Protest Asi Bangthok Jabani Ngasi 14 November Children Day Numit Asibu Ikai Khumnaba Uchaduna Fajan Kiba Angang Ahum Dubu Condition Amata Yaudana Thadok Piraknaba Haidana Mari Lainaba Mioi Singda Wakatjari Angang Aikoi Mahai Masing Ningthina Tamhanbiyo Angang Aikoigi Punsida Lan Pamjade Angang Aikoigi Wakhalda Fataba Mamita Hanbigano Naujariba Anga Aikoibu Asengba Isingum Machuna Hanbigano